पाउसेदे युमफम इबा मरुइबा पाउ खरा अपडेट तौजरी लोकाइन लमदमसिद लैसलिबसिंगी मथक्ता JCLPS ना ट्राइब हौरगने मणिपुर गेजेट फोंख्रबा आलफी की गाइडलाइन के सेक्शन 7 क्लोज एबो चनररोय एबा यावंगमलोय लमदमसिद इनर लाइन परमिट सिस्टम चनरबसु आलफी पास सोंपाई फाइदन लैरिबा नन मणिपुरी सिंग पास दी पारग मतम लोइदुन भयम दहनबा की मुहूर्त निगाइदन लाइथोकलिबसिंग JCLPS की ओइना तांग तारागा तरेतगी चेक तौना ड्राइव तौबगी खोंजंग चंगसिनबा हौरगनि आइग्रे वाफम सिंग असि सेगा रोड ताखेलंबम लेगाइद लैबा जॉइंट कमिटी ऑन इनर लाइन परमिट सिस्टम के ऑफिस दा पांगथोकबा पांगमिसिंग को उनाबा मिफम अमदा लुबसिगी मसिन चटपा माना पांगथोखिबने मारा मखातन हाई ओवरेबसी JCLPS की कंपोनेंट ऑर्गेनाइजेशन भयम की प्रेसिडेंट सेक्रेटरी सिंह यावब जॉइंट मीटिंग अमना लौग्रे मसिगिसु मथक्ता लुबसना तोंगा तोंगनबा वारेप क्या अमसु लौगे वारेप सिंह अदुदी मणिपुर गजेट फोंकिबा मणिपुर इनर लाइन परमिट गाइडलाइन डिसेंबर 31 लिसिंगनी तारागमपन असिदा JCLPS ना तांतुना लाकपा येलोमी कदरप मपुंग फाबा मसाक सिंह यावद्रिबा असि यावनरबा ताक्सिनबा इलेक्शन कोड ऑफ कंडक्ट लाक्ट्रिंगेदा रेगुलेशन असिगी रूल सेमदुना येलोमी कदरप मसाक सिंह हाबलगा मियामना जाबा मपुंग फाबा आयन अमा सेमगदबने रूल सिंगी मनुंगदा येलोमी मसक लेपथोकदबने परमानेंट रेसिडेंट आइडेंटिटी तौगदबने बेस ईयर लिसिंग अमगा चांपन यांखैगा मथोइदा ओहेनगदबने पॉपुलेशन कमीशन सेमदुना थबक होनगदबने हाइबे यावरे लोइनना लिसिंग अमगा चांपन यांखै मथोइकी मतुंगदा लाकपा बिदोपसिंग नन मणिपुरी सिंग वोटर लिस्टगी नवेंबर 19 लिसिंग अनि कुनमथोइ फावबगी मनुंगदा लाउथोकदबने आलफी पास सुंपाई फाइदना लैरिबा नन मणिपुरी सिंग पास दि पार्ग मतम लोइदुन भयम दहनबगी मुहूर्त निगाइदना लाइथोकलिबा सिंग रिन्यू तौफम थोकलगा रिन्यू तौदना लैरिबा सिंग चेक तौफगी तब खुतक्तगी औगदबने मारा मखातन हाई कुमजा लिसिंग अनि तरागा मपन की डिसेंबर 19 मणिपुर गेजेट फोंख्रबा आलपी की गाइडलाइन की सेक्शन 7 क्लोज एबु जनरल हाइदना गवर्नर की मिंगदा डेपुटी सेक्रेटरी ने थोकिबा ऑर्डर अदु JCLPS ना यावंगमलोय रिवोक तौगदबने रेगुलेशन द अवार्ड अफा लेरिबसिंग रूल सेमदुना थबक पाइखपिनबा लैंगाक्तसु मेमोरेंडम पिसिलगने JCLPS की हाना चनरंबा लेटर हेड अमदि रिसिप बुक्सिंग अदु चनररोय अनौबा अम सिंदोगले हाइगे अतोप पाउ अमदना पुखम द चाक थिरमदाइदा पुखम सतपा हाइबसिबु औनब्रा चाक थोंगनबा चाकुम फाउबा निंथि नुवाइना लैट्रबदा मोदीना ग्यास पिरकले लैजबा खरा ग्यास तुदा थोंग थाकले चाक जानरबा हाइदुना पुखमदा थिरमदाइदा पुखम सतपा हाइबसिबु औनब्रा साफु यानगी मनकदा करिनोमदि लैबनि खबैनो हमलकपदा करिनुमा अम ओली हाइना बाबुस लैबनि हाइना कैश लोकेन माबु सकटफसिंगदा हाइग्रे वाफम मसिंग असि लाकदरबा लिसिंग अनि कुनिथोइगी अगन बसरुक्ता पांगथोकने हाइना पानारिबा तरागनि थुसबा मणिपुर लेजिस्लेटिव असेंबली की मिकल का मरी लेना सागोलबन BJP मंडल सिंधुना ताखेलंबम लेखाइद लेबा मंडल की ऑफिस मांगदा मियाम की ओबा खन्ना नैनापा मिफांग पांगथोखिबने थरमदुदा सागोलबन AC की BJP की इंटेंडिंग कैंडिडेट मोरिबा केस लोकेन मखाताना हाई लागदरबा मिखल असिदा महाक पनुंग सिदन AC असिगी मिहुरा बोना थागत पिनबा हाइबगा लोइनना AC असिगी मियाम की सेवा तौबा फगन बिउ आइके BJP की आइडियोलॉजी बो थाजतन ममांगी तरागा मथोइसुबा मणिपुर लेजिस्लेटिव असेंबली मिखल थेंगनखिबने मिखल द हंजन हंजन माइथीरे आइगे हौजिक लैरिबा फिबा मसि अवतबगी अवतपदा ngakतने अदबो थौनादे हंदे आइगे थौना मयाम हापियो आइगे थौना मयाम ना हापियो मयाम के थौना आइना हापसगे सक्देमदि पैसादा सागोलबन की मियाम ना चप्पीगनु लोइनरा मयाम की पुकनिंग द लैरिबा लांगतकनबा अदु थादोक पिरक आइगे पोलिंग स्टेशन सिंगदा BJP ना बोल मसिंग हेना फंगनबा थबक तौबियो मानहाई सागोलबन द मियुइ अहम ओइबा याइ मरी ओइबा याइ टिकेट तानबा मयाम लैरे मयाम सिंग अदुगी मनुंग द सागोलबन की मियामना ख्वाइदगी हेना पांबा ख्वाइदगी हेना नुंगसिबा मियुइसि कनानो हाइबदु पार्टी की लिसिंग बसिना खंगलगा थबक तौरकनी आइके नागालमरोम द लमदम सिगी मिtai yen मुतखिबा याबगी फिबम द लैरे लाइथौ तेंथौ अमदि तांगाई फदना मिtai yen अमुबिगी मरोम थीबदा हाना सिंगनत्रबदि फंगद्रे लाइथौ तेंथौ अमदि खुनाई असिगा सागोनदुना लाक्लबा मिtai yen ngasi मुसिलाकबगी ममि चाउना तारगले मतम अमदा जुमथोंग अयामबदा लोइरंबा लमदम असिगी इसिंग नुंगसिदा हिंगलंबा yen मखल असि ngasi मफम अमदा हेक्ता थीबा फंगद्रे येनमसिग मरि लैतना पाउसे सिन कोइना थिजिनबदा मियु खरना असुना मतपिन रखे yen loiraga hingdabagi lambi oiribasina matamgi madungina mapal lamdagi pusilakpa atenba matamda yonba jaba made
sandung yamna fangba yen makhal mayam amaloi khibadagi medai yen gi maraiba kasi tampangam dabagi fibam dalakane hausi manipur gi mafam yambada medai yen thibada awa bhai badu goire laithau dinthau amati tangai fadana sangthaba yadaba matamda yen asi thibada awa ba ma oire medai yen amubi gi marum thibada hana singdrabadi phangdabagi fibam amada lagle matam amada yen haibasi marum gi damakta loinarami adu bahausekti yen haibasi nga gumna changdaba yadaba sinjak makhalamba waida launakre miyam gi demand asina maram oiduna aten batam gi marungda mapung mari phaba yaba yen singdoi nakhi badagi mitai yen asi ngasi di mosalapane MLA ani gi matakta disqualification case laukhana bathabu paikhat kane India gi ahanba Prime Minister Pandit Jawaharlal Nehru gi chama kontra gani thoi chuba mapok kumun tharong ga mari leinana ngasi MPC jene sindra BT road ta leiba Congress bhavan ta tharomas ngasi pang thokre tharomadu da Congress ki Manipur in charge Bhagta Sarandas CWC member Gai Khangam MLA K Bhagasandra lakatur election asida Congress ki ticket ta independent candidate oriba sing party ki thomi kana sarugya ki tharung ki saruga moina laikitra Pandit Jawaharlal Nehru ki mitamda laisukatuni kai khumna bot ke loinana bhaki matek magun amati mathona kaya sing thana ki tharomasi ki kudong chabalo ra ka pawmi sin hangbada BJP de dong na changkhaba MLA RK mo amadi jamthong hauke matakta Nepal Suba Sadul gi makha da disqualification case laukhana na thabak bekhat khani aina ex minister amsung Congress ki lusingba amsuwaru okram ibawena phangtokre makha tarakpa atopa baw amadana midai maitai SD list salhallo haiduna wakan mifam phamkre SD salanduna yellow propama oibeki masagi saktam hak ngaksana ba constitution ki ngakro pigadabane midai bandan constitution ki makada settled tribe list salhallo haibaga roitana Manipur laikang athoba matamda center hirambasi kamari leinana recommendation thagadabani aiduna ngasi sagolban Mabudok Mantri Laikai Community Holder Schedule Demand Committee of Manipur SDDC MG Medium Akada Sakulban Jang Partners Organization Amade Marapai Bina Wakan Bipam Satakre Wakan Bipam Asigamari Linan SDDC MG Publicity Secretary W Ananatadorokba Charula Hai Manipur Gi Yellow Purpam Oriba Mite Maite Bendan Constitution Gi Makada Schedule Tribe List Jahonduna Atai Manaba Yellow Purup Sing the people Yellow Purpama Obegi Masagi Saktam Lam Legislative right na singba ngaksnaba constitution ge ngaglo pigadabani an SDDC emna miyam ga loinana democratic oiba khongsang sing sangchinduna India abri Manipur lengakta tangna duna lagle nengsing bajai committee na langkat ki representation ki pauk moina yanhan bada lisingani taraga humdai gi me kun mapanda India lengak na Manipur lengakta recommendation tarak na ba khangalak palaikre matung tarak bada su amuk adira khangalakre ikon kon bada SDDC emna India gi home minister da Pisin ki ba nengsing representation amagi pakum moina India langak na chahiya sege July thada Manipur langak the state government ki recommendation jau thagati makha khanaba ngamdabagi wafam amukasu khangala kare adobo Manipur langak na haujuk pawba mathau tabo recommendation thabi tuna namchinduna thambere maramaduna matam khara covid license amaram oituna SD demand ki khongjang sutap chaduna lakhiba du covid ki phibam khara phagalak pagai roinana wakan mifam gi khongsang makha buksang selakmane ngasi wakan mifam adu da mitai maiti estelis da tangai fadana chandabi yade aigoi gi tungi mirol hingdaba jade aiwa wafam phangthok nage Manipur laigana tuminda laisin ba pende athuba matamda mathau da recommendation thakadabani ana phangthoke ngasi gi mifam ayekbu basanta ex member Kelokesor ex member L Bagendrojit general secretary lieutenant colonel L Lokendro BP SDDC M ki pekidagi sarugya ki aire Lokdak Hydro Power Project chalana bagi lenga ka khurik pinakiba agreement mangkhe Lokdak project decommission tongna ba minister Nongthomba Berengi maglan mangphangna dre Mai megawatt chama sukna manga puthokpa ngamba amusung lopham hectare lising kolomdoi henbada ising pinanaba pantam thangkiba Lokdak Hydro Power Project paikhanaba Manipur Langak ka project asipu chalairiba National Hydro Power Corporation NISPC ga khudik pinakiba agreement mangkre Manipur gi mahusa gi khal chauna sokan badan atana Loktak pat mangkiba yabagi akiba lehol lakpagi mathakda lopham hectare lising marfu hena ising manung tal hendna misam yang panchi awawa piriba project asi thupchin na budget minister Nongthomba Berena mangjarak pamanglan sahi mangagi Langak manung astamang phauna dre Se Minister Nongthomba Berena busung state asigi governor oramba Dr. Nazma Atul Hanukum ja lisingani taraga taret ke
August anida Prime Minister Narendra Modi da ithai breast decommission taunadaba haisakiba wafum center na ngasi phawa tabitre mai megawatt 35 puthok pangamba turbine 3 salaiba power project ase kumjalising amaga sa perform toiki me thada sabar loibaga sahi asimaki June amada commission tokibani power project ase commission tawdringi sabar loiram daida commission tawdringi sabar horam daida center government ki Mihir Makada project asibu salariba NISPC ka Manipur lenga ka memorandum of understanding MOU kudek pinake memorandum adu da jawi haduna ngalingi matamda lokta ki ising sinapa masong state da silam sinaba gidama project asina puthok liba mai gi chang adu gi sada tara khaktamak lemna piba haina janaki hainai hauji BJP ki masin chatpa misak amasu oriba governance konthok jana power minister oiba matamda state ke share lemna fangli basi ate state singi heng naru badan nemi aduna kan yet padagi sada taragani thoi phangauke akhang haisina phongdok arakpagi matungina hydro project ama salai bagi MOU asi sanglabada sahi taradagi henba yade sahi tara khudingi amuk lenga ka janor ka sangto ka dabani masung anoba agreement sing ina ga dabani adabu manipur gi dik karam batamda MOU agreement tawna kibano masung karam ba sahida agreement maka sangdaba yana kibano haibagi akupa warol ama phawa mari leina ba singdagi phangbang amdai aire pause asigi pau mina Manipur State Power Corporation da MOU adugi coffee ama phangana ba masung karam batamda agreement sing adu renew tawkhibage haina right to information eki makada application thake thama chapchana pharaklaba batamda corporation asigi managing director anjarada Manipur linga electricity department asi kumjali singa makasa panum pudrada lingkhat kiba maramna MOU asi makhoi gi dalaite aradna tai mari leina ba wangsingi pahum pirakide pause asina MOU adu kanada leibage haiba thiba yaba thirabasu phangbangamdre mari leina ba authority amatana agreement asi makhoi gi dalai haibangamdre laibaka sida chalairiba hydro electric power project singi manungda khwaidagi liraba project ama oriba loktak hydro power project ase matamaduda estimated cost lupa crore 80.6 romne bafung phana lotion bada lupa crore 4 rom changlamgani aina panai project ase sabadu sangkiba senpam punaba kanjenaba hanjenba loituna sentong phanglakpa chahi jamsilaklabane MOU adusu makhatana sangdoktrabanina NISPC na project ase chalaiba authority oiribra haibadu phawba Manipur lengana hangba amjadre project ase NISPC da maning tawjanabagi ayaba lengana bidhoklaga leibaduna tawre Thabak sudan sel lakthok lamba janingde Bongjar Assembly Constituency ki manung chana leiba Nongdam Tangkul Baleski Playground semkana ba sanpham Naronda thabak sudan lakthok lamba janingde hanakul asigi ningtau Ongraicho la zona phangtorakle Manipur Press Club ta pawmi singa unaba amada Nongdam Tangkul Baleski ningtau Ongraicho la zona marat siratun ai Komjali singani taraga mapanda pangthokna da sem saki be sports pit ambaki thambak playground semgot sagana ba sempham amelegi LADP ki makada mahakna agency orakulapa lak taraki senpam lak thokre loinana sanapung chu sengat pa loikre haina MLA gi list work ta yoramba asi lebak thibane magbo mingchat thian badada tana thabak sudana sel lak thoklamba asi yaningde governor da MLA tarakani thoi athobada disqualified torakani abagi thajba lai okram ibobe India gi hanba prime minister oiramba Pandit Jawaharlal Nehru ki chama kunthani thoi suba mapok kumon thoram ngasi Manipur Protest Congress Committee MPCC na sinduna BT Road leipa Congress Bhavan da pang thokre Tharamadu da pahmisin hangba uhangi pakum piraduna o ibuvina aige MLA taragani thoi disqualified tawbagi wafamasi logi oiba thabakni na party ki mikhedagi comment biba chumde atoba masigi matang da Supreme Court da Solicitor General na Governor ECI ki mode atuki matang da wari pambalawgani aige badu atoba da thabak to onthok tun disqualified tawrakani aibage thajaba lai makadarakpa atopa paw amadana Nubi amana mazanuba ani hatlaga mathanta sijanaba honaramle Children Day numita Divya Kobi mama amana sahi mari amati sahi amagi mazanuba ani hatlaba matungda masake singli lenta tuna sujai tawna da honaramle tawdogadu nawajin numit ke ayukta Kerala gi Falaka district ta thokibane maman hatkra bangang sing adudi anhirud sahi mari amasung Abhinab sahi amasuraba angang ani asene Police na pungtorakpada Falaka district ki Manja Kandana third leiba maha masam ki masarupa ani harkibi Divya House Private Hospital amada aruba phibam da admit tawdun leire Sleeping Filsing charaba matungda nupi asina maha ki singli sing thangna lendana kaktat kibane Divya ki mapuroiba Rajesh Mabuk
amin yamasu masagi singli lentat saduna sujat tongna bahona jaki mahaksu hospital da laika nare police ki matungina mahak dinung sa thingai oidre dibyana lokhalam liba sathi ba khongthang adu ki maroi ba maramde domestic violence oramba yai aire soramar police station gi senior police officer amana agency da pangdorok pada yumda khana chaina ba amathok pada gi mama adu mahausa gi bu wakil mangki dun angang sing adu hat ki bagi mong malik aire police na sathi rabu thautok asik matang da yengchen ba ya ba ankle kudemak yang cili hai senior police officer aduna makhatana phangdorok le jail fadok sing khudthok narakpadagi homfogani fan sire kunmanga sokle ecuador gi khwadagi chawba city gaikwil da leiba jail amagi manung da leiba fadok sing gi marakta khudthok narakpadagi fadok homfogani fan siki ba kloina kunmanga asok apan nangre aina authorities na phangdorok le thawdok haji hauki ba thang junamit da thoki bani hauki ba thakara asda sel jail manung da leiba fadok sing gi marakta khudthok na bagi thawdok sing yam toina thoktuna lakle sahi haji ko ina Laibak asda laiba jail ki fadok sing khuthok na bagi thawdok ta hauzik phaw bagi oina punna fadok chawmrom sikre maheiroi chawm bodra tarukna namthak touduna scholarship louramle bihar ki nitish kumar government na sahi taraga taruk palakpada scam kya kamari lina criticism sing bai produn lakla baso government asina nau na bayuk narak liba scam amade Darbhanga district state minority welfare department na thengna rakhiba scam ne state minority welfare department ki batungina district asiki maheiroi sahum bodara tarukna namthak touduna scholarship lauthok lamke district asiki lehriya sarai police station da file tawba complaint amaki matungina minority welfare department ki assistant director Muhammad Rezwan Ahmad na hairi madude maheiroi chahum bodara tarukna semjin sajinba admission papers sing sinadun lupalising kontra ki scholarship lauthok lamle Darbhanga district magistrate Dr. Tiangarajan S. Amanchu Scambasi confirm tawkre admission form sing amasung atai document sing verification tawba madamda maheiroi chawm puga tarukna scholarship lauruma thengna ke maheiroi kudimak asi university ama haibadi Hyderabad laiba Brilliant Grammar School Education Society ki makha laiba educational institution home admission tawrongke maheiroi kudimak asina education university amada admission tawduna scholarship claim tawribasi mi painingai ni aina Rezwan Ahmad phangdoke Arabada content sing asigi marwai ba pau khara asiba pau dam jariba maripa local news YouTube channel amadi Facebook page asidagi yang biriba punam pathaga jari channel asana tamda kana abadi subscribe tobi dribes na subscribe tobi molena like and share tagus kawi ga punam pau amukhana thaga jari